Khongjom War Memorial Trust na Chahi Khudingi Langbal Haisoi Tambagi Kuntrarak Suba Thauram ngasi Khongjom Turenda miyamna haikat laikat tamduna pangthokre achamba thauram amaga loinana pangthokkiba Khongjom Tarpan Gamani leinana Khongjom War Memorial Trust ke chairman su oiriba hanagi minister Moirangthem Hemanta na phongdokkibada thauram ase Khongjom War Memorial Complex ta Chahi Khudingi leptana pangthokpani adubu Manipur lengakna Ayaba Piraktabadagi handaki thauram asidi trust asigi office complex fauduna cheliba Khongjom Turelda Pangthokpani haiki mahakna makhatana hai hauzik matam asigi angamathosing leibak ningba yamna watle macha manaina leibak ngaktuna leire nonga khraba athauba singa leibakkidamakta mathwai fauba thadoki adubu hauziki luchingba singdi fam fauba thadokpa ngamde hairaduna handaki kukina chatharakliba irang asida khungakpa nahasing leiramdrabadi onthokpa phibam ama oiramgani maram aduna laingakpa singna micham miyamgi uhul khangna thabak tawdrabadi luchingba sing micham miyamgi chairak phangba soiraroi haiki ngasi Khongjom landa leibakkidamak thawai katkraba athauba singda tarpan khatpa aduda trust ki member singsu saruk yaki trustna Chahi Khudingi haikat laikat tam lakpani hadak haikat laikat tamisina kuthar subani Manipur sarkar ayaba piduna Chahi kumapan chumna Khongjom War Memorial Complex asida khoi haikat laikat tam lakpani adu handaki chahi da makhoi permission pirakte maram adura khoi di pai pu da haikat laikat tamdaba yadabarina Khongjom gi tureni sida cheli base khoi Khongjom War Memorial Trust Complex power cheli bani maram aduna asigumba mafam sakoi kalibani khoi yam nungaite leiba sarkar sina nongha graba mari pak majat ti gidamakta thawai thakraba ngasida handak chahida tawge haibna lisang chinna chahi kumapan chumna permission piraga haikat laikat tamakpa asiguma pham asida handak permission pirabase asi yamna nungai kaga mani aina haijani ngasi leiriba thawdok wathok smayam tholiba wathok kuki gi mayam leiriba sida aina muktak ninghang jani badi nongga kraba ipa ipu sing adudi mari pak majati kidamuda thawai bau kathui thawai bau thadui adubu ngasi leiriba lenga achina pham thadokpa bau ngamdeba masi maram origani aduga hantak khunja ngakpa sing asi leiramdrabadi Manipur je karamba phiyamna legeno haiba khangde adubu khunja ngaibam jing aduda phubi chaibi police ki tear gas kaptaba ima ibn sing police ki aduga tear gas ki chikheng phangdaba police ki lisai chadaba parja amtan leitre siami kai ni ngai leibang hakpasina aduna karino aman natraga ama thengabju thengna hajik thaba ase paikhat daktrabadi Manipur je ondok phiba mamda leirabani aduna sarkar na leibang ngaktre parja sing khunja sing chamjaraba lairaba singina leibang ngak leire lengak pairiba sing adudi makhoina kari dawri brahse parja ge chobu wahang ama leiri haidana ngasi chungba hikale kat tambagi thauram sidai haijari loinana hantaki lana sida sikhaba layu hraba kyagi mafamda ina chimna chati leina bagi damta ngasi shradanjali katpa sida makhoi mi yauna kachari haibo